Khoi mayam ngasi si April gi tang tara sagol sen numit ing kumjal lising ani kun manga ni ngarang jiribam da thungjaraga imphal da chachanabagi damakta akhoi gi helicopter natana upai su leite aduga silchar dagi pairiba plane gi bhara si yam khare hojik matamda madu yambadu leijadabagi wafam di nachadi adubu madai khorsa tingidei sarukpudi jiribam da leiraga aina tawba yaba khara aigi khongchat siga gi manung sida tawjanaba haina ai leijabani ai ngasi nongnini sigi manung da helicopter gi ticket si soidana phangani haina khanjai adu jiribam da leijaringe sa aigi yam nuksijaba ikai khumnajariba oja khuman them Ashok Kumar ai leijari si ahan bada अखोगी असेंबदी ग्राउंड से जिरीबाम बाजार की नोंपोक थंग सरूक लसी बोजा नोंपोक थंग सरूक ग्राउंड से हायर सेकेंडरी की स्कूल नी अदुबु अखोगी जिरीबाम डिस्ट्रिक्ट स्पोर्ट्स एसोसिएशन ना मखोई हाँ फुल्ली मखोगी ओइना सिजिनदना लेबा अदुगा सिगी लेरिबा तुंगदा उरिबा कैनो सिसु कैनोनी अखोगी बिल्डिंग सिसु स्पोर्ट्स एसोसिएशन ना साबा बिल्डिंग नी अदो ओजा अशोक कुमार सी हाना ख्वाई इम्फालददी याम खंगना बिरंबा याउबिरंगनी अखोगी यास्ता नत्र ओजा डिपार्टमेंट कोऑपरेटिव ने अदुगा आइना ऑल मणिपुर फुटबॉल एसोसिएशन दा थवा याम चेलम बाय तारे ओ अदु माइन तौदना लेबिबनी यामबनी अदो ओजागी इतै मसी ओजा सनाजाउबी नत्रा सनाजाउबी होजी कैनोनी अखोगी जिरी कॉलेज की प्रिंसिपल इंचार्ज ने अखोई हानादगी अदुम खंगनजरकपनी हाइफेट तीनब नत्रगा सोबा अखोगी कैनोगी मणिपुरी सिंग तौबसिंग अयाबा आई खंगजे अदुनी अखोई अदो ओजाना लमजिंग बिदना बखान हारिबा खुनसी जिरी तुरेन की हेक वांगमदा लेबा ख्वाइदगी नकपा कसार डिस्ट्रिक्ट लेबा मैतै खुन ओइदोइनी ओजा ख्वाइदगी नकपा असम कसार की डिस्ट्रिक्ट जिरीबामगा ख्वाइदगी मणिपुर का ख्वाइदगी नकनबा मैतै खुन हाइतारदी बखान हाइसिनी बखानदुदा ओजाना पुबीदना चचगदोरनी बखान यौरगा बखानदा लेरिबा अखोई सिदगी थोक्चखरगा जिरी तुरेल लांजरनी अदुगा जिरी घाट यौजरेरगा अखोई लंबी अमदा हायरगा किलोमीटर कयामु ओइनेजा अहुमुक चचरगा अखोई बखान हारिबा मैतै खुनसी यौरगा बखानगी मरमदा ख्वाइगी मफमदा आई तमजरके ओजा ओजा अमसु फंबीरी इचागरा ओजा ने करी मिंग ओजा नोंथोम मोहन सिंह ओजा युम जी करा तिबोंग नि तावसो यु मनाक्तनि दम ओ तिबोंग ओ तिबोंग दा अगे बोय नंग ना मिंग करी कोबा आई मिंग ना जुएल नोंग कोबा जुएल नोंग जुएल नोंग थोंबम हाबा जुएल नोंग थोंबम ओ जुएल नोंग हाइबा जुएल नोंग आई नोंग थोंबम गी नोंग दुनिया ओ असोंगी बिल्डिंग असिजु कैनोगिरा ओ सिटी सेकेंडरी की ओ सिगी कैनो सिटी बिल्डिंग सिटी स्पोर्ट्स एसोसिएशन की ने कैनो ने हानो तो पी दोनी सेकेंडरी न मोइ ने हानो बितो गते कोइना मसे कैनो ओगदम ए कैनो मयाम की नी कैनो ने मयाम की नी का ओ 2005 ता लाखिबा ओ ला अहम दरगी मथा कोइ कोखाइ खाइ ला मंगा ट्रुक चंग मसा ओ जा सी याम फै बजा सी याम फै मानो स्पोर्ट्स एसोसिएशन की जो मयाम की नी हायर सेकेंडरी सु मयाम की नी अदो कशु अकाइबा लेते सोम ले हायर सेकेंडरी ब्लॉक नि सोम ले दिसना मनिंग ममदगी ओ होय होय जिरीबाम हायर सेकेंडरी ने खाली आउते यौजरुगे कोजा अखोई जिरी थोंगी जिरी घाट हेक लामथोपगा जिरी घाट लेरे अदो अखोई मणिपुर से हेक चंगकपगा लंबी फत्तबगी पुनिंग नुक्सिबगी कैनोसी अदुम थेंगनबा हौजरे चनिंगबा मतमदा चटपा यादबा आई इरमगी कैनोलीगा हायरगा चटपा सुनिंग तमना चचबा गमजदरे नहान बिना कांदी कोई साउथ ब्लॉक साउथ ब्लॉक कॉम्प्लेक्स तगी
ꯁꯥꯎꯜꯕꯔꯥ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯑꯩ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯀꯟꯐꯔꯦꯟꯁ ꯇꯧꯐꯝꯗꯨꯗ ꯄꯨꯡ 11:30 ꯇꯥꯔꯒ ꯃꯌꯥꯝ ꯏꯪꯉꯪ ꯂꯩ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯝ ꯂꯦꯛꯊꯣꯛꯈ꯭ꯔꯣ ꯍꯥꯏ ꯑꯩꯅ ꯁꯤ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔꯅꯤ ꯑꯩ ꯄꯨꯡ 10:30 ꯇꯥꯔꯀꯥꯟꯗ ꯃꯣꯔ ꯗꯦꯟ 32 ꯀꯤꯂꯣꯃꯤꯇꯔ ꯍꯦꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯠꯇꯔꯥꯄꯨꯔ ꯌꯧꯕꯗ ꯑꯗꯨꯝ ꯆꯠꯆꯩ ꯒꯥꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯁꯤꯗꯅ ꯖꯤꯔꯤꯕꯥꯝꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯧꯅ ꯈꯪꯖꯕ ꯂꯛꯈꯤꯅꯧꯒꯣꯔ ꯒꯥꯏꯅ ꯂꯩ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤ ꯃꯩꯇꯩ ꯈꯨꯡꯒꯪꯁꯤ ꯆꯠꯆꯒꯦꯅ ꯇꯧꯕꯗꯣ ꯃꯌꯥꯝꯅ ꯑꯗꯣꯝꯗꯗꯤ ꯆꯠꯄ ꯌꯥꯔꯣꯏꯅ ꯑꯣ ꯁꯣꯝꯗ ꯍꯥꯏꯖꯤꯟꯗꯣꯏꯔꯥ ꯑꯣ ꯁꯤꯗꯤ ꯑꯗꯨꯅꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯈꯥ ꯄꯥꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯍꯥꯏꯊꯔꯦ ꯖꯤꯕꯣꯡ ꯊꯧꯔꯛꯇꯣꯏꯗꯨꯗꯤ ꯄꯦꯔꯦꯜꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯗꯤꯕꯣꯡꯒꯗꯤ ꯄꯦꯔꯦꯜ ꯑꯣꯏꯗꯣꯔꯤꯕꯅꯤꯅ ꯑꯣ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯉꯥꯏꯇꯅ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔ ꯊꯣꯛꯂꯛꯑꯒꯁꯨ ꯑꯃꯨꯛꯇ ꯆꯪꯖꯗ꯭ꯔꯤ ꯑꯣ ꯁꯤ ꯖꯤꯔꯤꯘꯥꯠ ꯕꯖꯥꯔ ꯃꯅꯨꯡ ꯐꯥꯎꯔꯒ ꯆꯪꯉꯦ ꯈꯥ ꯄꯥꯡꯅ ꯑꯣ ꯑꯣ ꯆꯥ ꯕꯒꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯤ ꯂꯣꯏꯔꯦꯅꯦ ꯃꯟꯊꯔꯛꯄ ꯃꯥꯜꯂꯦ ꯃꯟꯗꯔ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯃꯣꯏ ꯃꯅꯥꯁꯤꯡ ꯍꯦꯛꯑꯒ ꯑꯣ ꯗ꯭ꯔꯥꯏ ꯇꯧꯔꯒ ꯑꯣ ꯀꯤꯄꯣꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣ ꯕꯒꯥꯟꯒꯤ ꯆꯥ ꯕꯒꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯃꯟꯗꯅ ꯂꯩꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯖꯤꯔꯤꯗꯒꯤ ꯀꯩꯅꯣ ꯆꯠꯄꯗ ꯐꯨꯂꯦꯔꯇꯣꯜ ꯅꯠꯇ꯭ꯔꯒ ꯖꯤꯔꯤꯕꯥꯝ ꯆꯠꯄꯗ ꯑꯩꯈꯣই ꯕꯒꯥꯟ ꯑꯃ ꯐꯥꯎꯔꯒ ꯆꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯐꯦꯛꯇꯔꯤꯅꯤ ꯑꯣ ꯈꯥ ꯄꯥꯡꯅ ꯆꯪꯉꯛꯑꯒ ꯑꯃꯨꯛ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯅꯠꯇ꯭ꯔꯥ ꯃꯇꯦꯛ ꯈꯤꯇꯪꯅ ꯅꯣꯡꯆꯨꯞꯁꯦ ꯑꯣ ꯁꯤ ꯅꯥꯀꯟꯗ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯖꯤꯔꯤꯗꯒꯤ ꯁꯤꯜꯆꯔ ꯆꯠꯂꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯂꯩꯔꯦ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯃꯈꯥ ꯐꯥꯎꯒꯗꯧ ꯃꯥꯜꯂꯦ ꯐꯥꯎꯗꯣꯏꯔꯤꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯃꯈꯥ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯆꯠꯆꯗꯣꯔꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯃꯈꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯥꯎꯔꯒ ꯆꯠꯆꯔꯦ ꯑꯣ ꯆꯥ ꯕꯒꯥꯟ ꯁꯣꯝꯗ ꯂꯩ ꯃꯅꯥ ꯈꯛꯇꯪ ꯇꯧꯔꯕ ꯑꯔꯤꯕ ꯆꯥ ꯕꯒꯥꯟꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯝꯒꯤꯅꯦ ꯑꯣ ꯕꯒꯥꯟ ꯃꯌꯥꯝ ꯆꯥ ꯕꯒꯥꯟꯒꯤ ꯀꯩꯅꯣꯁꯤꯡ ꯃꯣꯏ ꯃꯅꯥ ꯍꯦꯛꯎꯔꯒ ꯃꯣꯏ ꯂꯥꯛꯏ ꯀꯂꯔꯐꯨꯜꯅꯤ ꯃꯣꯏ ꯇꯧꯔꯤꯁꯦ ꯁꯥꯔꯤ ꯃꯣꯏꯗꯤ ꯃꯆꯨꯁꯨ ꯑꯌꯥꯛꯄ ꯇꯧꯏ ꯑꯩꯈꯣꯏ ꯃꯈꯥ ꯄꯥꯡꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯈꯔ ꯂꯥꯛꯅ ꯑꯗꯨꯝ ꯃꯈꯥ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯄꯥꯡꯅ ꯖꯤꯔꯤꯘꯥꯠꯇꯒꯤ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯤ ꯆꯠꯄꯗ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤꯅꯦ ꯑꯗꯨ ꯅꯨꯡꯁꯥꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯎꯠꯂꯛꯄꯗꯗꯤ ꯖꯤꯔꯤꯁꯦ 37 ꯌꯧꯕꯗꯧꯅ ꯇꯧꯋꯤꯗ 37 ꯌꯥꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯥꯐꯔꯤꯁꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯖꯔꯤꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3:30 ꯇꯥꯔꯕꯅꯤ ꯑꯗꯣ ꯃꯇꯝꯁꯤꯗꯗꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯁꯤꯠꯂꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯁꯤ ꯆꯞ ꯂꯦꯞꯈꯤꯗꯣꯏꯅꯦꯕ ꯎꯅꯥ ꯋꯥꯅ ꯆꯠꯄꯗꯗꯤ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯑꯣꯏꯔꯤ ꯑꯁꯪ ꯑꯃꯥꯟꯅ ꯊꯜꯂꯕ ꯑꯁꯤ ꯂꯧꯕꯨꯛꯀꯥꯁꯤ ꯂꯧꯒ ꯃꯇꯝꯗꯒꯗꯤ ꯁꯪꯉꯀꯥꯟꯗ ꯁꯣꯝꯗ ꯑꯁꯪꯕ ꯀꯩꯅꯣ ꯇꯧꯔꯤ ꯌꯥꯝ ꯐꯖꯅ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯗꯅ ꯂꯩ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤ ꯂꯝꯕꯤꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯈꯤꯇꯪ ꯆꯪꯉꯛꯄꯗ ꯄꯣꯠ ꯍꯣꯜ ꯈꯔ ꯊꯦꯡꯅꯩ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯑꯩꯕꯨ ꯕꯣꯟꯇꯔꯥꯄꯨꯔꯗꯒꯤ ꯊꯤꯟꯕꯤꯔꯛꯑꯝꯕꯅꯤ ꯀꯥꯔꯗ ꯑꯩꯒꯤ ꯂꯣꯀꯦꯜ ꯒꯥꯔꯖꯤꯌꯥꯟ ꯑꯣꯏꯕ ꯑꯣꯖꯥ ꯑꯔꯨꯝꯕꯝ ꯑꯃꯔꯦꯟꯗ꯭ꯔꯒꯤ ꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨ ꯕꯕꯥꯅ ꯊꯧꯔꯒ ꯖꯤꯔꯤꯕꯥꯝ ꯐꯥꯎ ꯊꯤꯟꯕꯤꯔꯛꯑꯝꯕꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯌꯦꯅ ꯎꯆꯥ ꯊꯣꯛꯂꯦꯗ ꯆꯪꯖꯔꯨꯏ ꯖꯤꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯆꯠꯂꯤꯕ
ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯗꯨ ꯌꯥꯝ ꯄꯥꯛꯊꯣꯛꯅ ꯁꯦꯝꯍꯧꯋꯤ ꯑꯗꯨꯒ ꯎꯆꯥꯊꯣꯟ ꯃꯅꯨꯡꯒꯤ ꯆꯪꯉꯤꯕꯗꯨꯗꯤ ꯂꯣꯏꯔꯦ ꯂꯝꯕꯤꯗꯨ ꯑꯉꯛꯄꯅꯤ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯔꯛꯄꯗ ꯂꯝꯕꯤ ꯈꯨꯜꯂꯛ ꯏꯔꯛꯀꯤ ꯂꯝꯕꯤꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯌꯦꯡꯕꯤꯌꯨ ꯈꯨꯜꯂꯛꯇꯅꯤ ꯑꯩꯈꯣꯏ ꯕꯥꯈꯥꯟ ꯍꯥꯏꯁꯤ ꯆꯠꯆꯗꯣꯔꯤꯅꯤ ꯀꯩꯅꯣꯒꯤ ꯀꯁꯥꯔ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯈ꯭ꯋꯥꯏ ꯀꯁꯥꯔꯒꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕꯗꯗꯤ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯍꯥꯏꯇꯥꯔꯦ ꯖꯤꯔꯤ ꯇꯨꯔꯦꯟ ꯏꯅꯪ ꯅꯪꯅ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯁꯤꯗ ꯎꯔꯤꯁꯤ ꯖꯤꯔꯤ ꯇꯨꯔꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕꯣꯡ ꯄꯔꯦꯡ ꯀꯔꯤ ꯀꯔꯤꯗ ꯎꯔꯤꯕ ꯈꯨꯟꯗꯨꯅꯤꯅꯦ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯒꯤ ꯁꯤ ꯂꯝꯕꯤꯁꯤ ꯁꯤꯠ ꯅꯥꯜꯂꯤ ꯁꯤꯗꯩꯗ ꯆꯪꯖꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯈꯥꯟ ꯍꯥꯏꯗꯅ ꯂꯩꯗꯣꯔꯤꯁꯤ ꯃꯩꯇꯩ ꯈꯨꯟ ꯑꯗꯣ ꯕꯥꯈꯥꯟꯁꯤ ꯖꯤꯔꯤ ꯇꯝꯄꯥꯛꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤꯁꯤ ꯆꯟꯗ꯭ꯔꯄꯨꯔꯗ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦ ꯂꯥꯁ ꯒꯦꯠ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯥꯕꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗ ꯖꯤꯔꯤ ꯘꯥꯠ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯅ ꯖꯤꯔꯤ ꯇꯝꯄꯥꯛꯀꯤ ꯖꯪꯒꯜꯁꯤ ꯕꯤꯅꯥ ꯀꯥꯟꯗꯤ ꯑꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤ ꯐꯥꯎꯕ ꯆꯤꯡꯉꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯄꯣꯏ ꯃꯨꯇꯤꯅꯤꯒꯤ ꯃꯇꯝꯗ 1850ꯒꯤ ꯃꯇꯝꯗ ꯁꯅꯥ ꯆꯍꯤ 3 ꯐꯥꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯦ ꯖꯤꯔꯤꯒꯤ ꯖꯪꯒꯣꯜꯗ ꯍꯥꯏꯔꯤꯁꯦ ꯉꯁꯤꯒꯤ ꯕꯤꯅꯥ ꯀꯥꯟꯗꯤ ꯀꯥꯏꯅ ꯂꯩꯔꯤꯕ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏ ꯑꯩꯅ ꯅꯍꯥꯟ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯀꯟꯐꯔꯦꯟꯁ ꯇꯧꯐꯝ ꯍꯦꯛ ꯇꯨꯔꯦꯟ ꯃꯌꯥ ꯅꯛꯅ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯗꯣ ꯑꯗꯨꯅꯤ ꯖꯤꯔꯤ ꯇꯝꯄꯥꯛꯀꯤ ꯁꯤ ꯍꯣꯜ ꯇꯝꯄꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕꯥꯝꯍꯥꯏꯁꯤꯅ ꯑꯣꯏ ꯊꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯁꯤꯅ ꯖꯤꯔꯤꯕꯥꯝꯅꯦꯕ ꯑꯣꯏ ꯊꯪꯕ ꯁꯤ ꯇꯨꯔꯦꯟꯅꯤ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝ ꯑꯣꯏ ꯊꯪꯕ ꯖꯤꯔꯤ ꯍꯥꯏꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯨꯔꯦꯟ ꯁꯤꯗꯩꯁꯤꯗ ꯆꯠꯂꯦ ꯁꯨꯃꯥꯏꯅ ꯆꯤꯡꯒꯣꯟꯒꯗꯁꯨ ꯆꯠꯂꯤ ꯕꯥꯈꯥꯟꯁꯤ ꯂꯝꯗꯝ ꯑꯁꯣꯝꯗ ꯖꯤꯔꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯩꯇꯩ ꯇꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯅꯤ ꯕꯥꯈꯥꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯁꯨꯕꯁꯤꯡꯅ ꯕꯥꯈꯥꯟꯒꯤ ꯃꯔꯝꯗ ꯏꯕꯁꯤ ꯉꯁꯤ ꯐꯥꯎꯗꯗꯤ ꯊꯦꯡꯅꯖꯗ꯭ꯔꯤ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯤꯖꯤꯟꯕꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯃꯁꯤꯗꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯊꯤꯖꯤꯟꯕꯤꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯁꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯖꯅꯤꯡꯉꯤ ꯀꯩꯅꯣꯗ ꯕꯥꯈꯥꯟ ꯖꯤꯔꯤ ꯕꯥꯝꯒꯤ ꯇꯨꯔꯦꯟ ꯋꯥꯡꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯆꯥꯎ ꯑꯗꯨꯋꯥꯏꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯊꯣꯡꯗ ꯀꯔꯤ ꯍꯤꯗ ꯑꯗꯨꯝ ꯂꯥꯟꯊꯣꯛ ꯌꯧꯔꯦ ꯂꯩꯇ꯭ꯔꯦꯕ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ ꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ ꯏꯅꯛ ꯅꯛꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯒꯤ ꯂꯝꯗꯝꯗ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯃꯅꯤꯄꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯅ ꯀꯁꯥꯔ ꯖꯤꯂꯥꯒꯤ ꯉꯁꯤꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯃꯩꯇꯩ ꯈꯨꯡꯒꯪ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦ ꯃꯥꯅ ꯖꯤꯔꯤꯒꯤ ꯃꯤꯁꯤꯡꯁꯦ ꯖꯤꯔꯤꯗ ꯈꯨꯟꯗꯥꯗ꯭ꯔꯤꯉꯩꯗ ꯗꯤꯜꯂꯤ ꯑꯗꯨꯒ ꯂꯝꯗꯜꯂꯤ ꯍꯥꯏꯁꯦ ꯁ꯭ꯋꯥꯏꯗ ꯍꯥꯏ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯖꯤꯔꯤ ꯇꯝꯄꯥꯛꯇꯗꯤ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯏꯈꯪ ꯈꯪꯅꯗꯅ ꯂꯩꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯗꯕ ꯉꯝꯖꯗꯦ ꯂꯝꯕꯤꯁꯤ ꯌꯦꯡꯉꯨ ꯐꯅꯌꯥꯝꯅ ꯆꯪꯁꯤꯜꯂꯦ ꯀꯤꯂꯣꯃꯤꯇꯔ 3.5 ꯗꯥꯏ 3.5 ꯆꯤꯡ ꯌꯧꯔꯦ ꯕꯥꯈꯥꯟ ꯌꯧꯁꯤꯜꯂꯛꯑꯦ ꯕꯥꯈꯥꯟꯒꯤ ꯃꯩꯇꯩ ꯌꯨꯝ ꯍꯧꯔꯦ ꯁꯣꯝꯗ ꯇꯨꯔꯦꯜ ꯂꯩꯔꯦ ꯇꯨꯔꯦꯜ ꯅꯛꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯅꯤ ꯃꯁꯤꯗꯤ ꯑꯍꯟꯁꯤꯡ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯥꯛꯑꯣ ꯍꯥꯏ ꯇꯧꯔꯛꯑꯣ ꯃꯩꯇꯩꯒꯤ ꯌꯨꯝ ꯂꯩꯔꯦ ꯀꯅꯥꯒꯨꯝꯕ ꯑꯍꯟꯁꯤꯡ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ
ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯈꯥꯟꯒꯤ ꯌꯨꯝꯁꯦ ꯍꯤꯡꯒꯣꯜꯗꯤ ꯌꯥꯝ ꯆꯥꯎꯅꯔꯤ ꯂꯝꯕꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯨꯝ ꯆꯪꯉꯒ ꯀꯔꯤ ꯇꯥꯗꯣꯏꯅꯣ ꯑꯣꯖꯥ ꯁꯥꯏꯗꯁꯨ ꯂꯣꯏꯔꯦ ꯑꯣ ꯂꯣꯏꯔ ꯁꯥꯔꯒ ꯑꯗꯨ ꯖꯤꯔꯤ ꯃꯨꯛꯄꯁꯦ ꯑꯣ ꯇꯧꯔꯒ ꯑꯁꯥꯒꯤ ꯌꯧꯗꯣꯏꯅꯤ ꯑꯣ 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 ꯁꯪꯒꯠꯂꯦ ꯍꯥꯏ ꯄꯥꯎ ꯇꯥꯔꯦ ꯑꯣ ꯑꯣ ꯋꯥꯔ ꯍꯦꯛ ꯍꯧꯕꯗꯤ ꯆꯠꯇꯦ ꯑꯣ ꯑꯩꯈꯣꯏ ꯃꯣꯏꯗꯤ ꯆꯠꯈ꯭ꯔꯕ ꯆꯠꯇꯦ ꯑꯣꯖꯥꯁꯤꯡ ꯊꯨꯕꯤꯔꯕ꯭ꯔꯣ ꯃꯤꯅꯤꯠ ꯃꯔꯤ ꯃꯉꯥꯗ ꯌꯥꯏꯅꯤ ꯌꯥꯏꯅꯤ ꯉꯥꯛꯇꯪ ꯑꯩꯈꯣꯏ ꯂꯨꯍꯣꯡ ꯀꯩꯅꯣ ꯈꯨꯔꯝꯕꯅꯦ ꯑꯣꯖꯥ ꯃꯤꯅꯤꯠ ꯑꯝꯇ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯣꯖꯥ ꯁꯣꯝꯗ ꯂꯦꯞꯄꯤꯌꯨ ꯃꯉꯥꯟꯁꯤ ꯅꯨꯡꯁꯤꯠꯁꯤ ꯁꯣꯝꯗ ꯂꯥꯛꯑꯦ ꯑꯣꯖꯥ ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯪꯕ ꯃꯅꯤꯂꯥꯜ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯑꯣꯖꯥ ꯑꯁꯣꯛꯁꯨ ꯑꯗꯨꯝ ꯂꯦꯞꯄ ꯌꯥꯎꯕꯤꯌꯨ ꯑꯁꯥꯡꯕ ꯃꯅꯤꯅ ꯑꯁꯪꯕ ꯃꯅꯤꯂꯥꯜ ꯑꯗꯒꯤ ꯑꯣꯖꯥꯒꯤꯅ ꯑꯩꯅ ꯊꯣꯉꯥꯝ ꯃꯥꯡꯒꯣꯜꯖꯥꯎ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯩꯗꯤ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯂꯧꯃꯤꯅꯤ ꯂꯧꯃꯤꯅꯦ ꯐꯥꯔꯃꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯒꯤ ꯑꯣꯖꯥꯗꯤ ꯑꯩꯅ ꯑꯥꯔꯃꯤ ꯔꯤꯇꯤꯌꯔꯅꯤ ꯑꯣ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯅꯤꯅ ꯀꯁꯥꯔ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯁꯤ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦꯅꯦ ꯀꯁꯥꯔꯒꯤꯁꯦ ꯅꯠꯇꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯣꯖꯥ ꯍꯣꯏꯒꯤ ꯃꯈꯥꯟꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥ ꯂꯩꯒꯦ ꯌꯨꯝꯅꯥꯛꯁꯦ ꯍꯨꯝꯐꯨ ꯇꯔꯨꯛꯃꯨꯛ ꯂꯩꯅꯤ ꯍꯨꯝꯐꯨ ꯇꯔꯨꯛ ꯀꯔꯤ ꯀꯔꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯩꯒꯦ ꯑꯁꯤ ꯈꯥꯡꯉꯝꯕꯝꯅ ꯃꯔꯨ ꯑꯣꯏꯅ ꯇꯥꯔꯦ ꯑꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯁꯪꯕꯝ ꯊꯣꯉꯥꯝ ꯑꯗꯒꯤꯗꯤ ꯁꯥꯄꯝ ꯑꯗꯒꯤ ꯈꯥꯡꯖꯥꯄꯝ ꯑꯗꯒꯤꯗꯤ ꯍꯥꯎꯕꯝ ꯑꯌꯦꯛꯄꯝ ꯑꯗꯒꯤ ꯃꯨꯇꯨꯝ ꯃꯣꯏ ꯈꯔꯁꯤꯅꯤ ꯑꯩꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯗꯤ ꯂꯛꯈꯤꯄꯨꯔ ꯑꯗꯨꯝ ꯆꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯣ ꯑꯗꯒꯤ ꯀꯩꯅꯣ ꯂꯧ ꯎꯏ ꯍꯥꯏꯁꯦ ꯑꯣꯖꯥ ꯂꯧꯀꯣꯟꯗꯤ ꯀꯔꯣꯝꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯁꯤ ꯁꯣꯔꯣꯛꯀꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩ ꯃꯅꯤꯡꯂꯣꯝꯗ ꯍꯣꯔꯦꯟ ꯆꯠꯁꯤ ꯑꯣ ꯁꯣꯝꯒꯤ ꯀꯩꯅꯣꯗ ꯂꯝꯕꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯍꯣꯏꯅ ꯈꯪꯕꯤꯕꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯕ ꯃꯤꯒ ꯌꯥꯎꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯑꯥꯔꯃꯤꯗ ꯈꯔ ꯂꯩꯌꯦ ꯅꯍꯥꯔꯣꯜꯁꯤꯡ ꯑꯇꯩ ꯑꯣꯖꯥꯒ ꯑꯣꯏꯕꯗꯤ ꯂꯩꯇꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗꯗꯤ ꯃꯣꯏ ꯔꯤꯇꯤꯌꯥꯔ ꯑꯣꯏꯈ꯭ꯔꯦ ꯑꯣ ꯅꯠꯇꯦ ꯃꯈꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯇꯝꯄꯥꯛ ꯁꯣꯝꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯅꯦ ꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯍꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯂꯤꯕꯤꯔꯝꯕ꯭ꯔꯣ ꯑꯗꯣ ꯁꯣꯝꯗꯒꯤ ꯍꯣꯡꯗꯣꯛꯅꯈꯤꯕ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈꯤꯕꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯖꯤꯔꯤꯔꯣꯝꯗꯒꯤ ꯍꯣꯡꯖꯤꯜꯂꯛꯄꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗꯦ ꯅꯠꯇꯦ ꯁꯣꯝꯗꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯂꯝꯕꯤ ꯌꯦꯡꯕꯤꯌꯨ ꯂꯝꯕꯤꯗ ꯚꯥꯔꯤ ꯐꯔꯦ ꯑꯗꯒꯤ ꯇꯨꯔꯦꯟꯁꯨ ꯂꯥꯞꯊꯣꯛꯈ꯭ꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯅꯤ ꯍꯥꯏꯕꯒꯤ ꯆꯠꯅꯤꯡꯕ ꯀꯩꯅꯣꯝꯁꯨ ꯂꯩꯕ ꯑꯣ ꯃꯅꯤꯄꯨꯔꯒꯤꯅꯤꯒ ꯍꯥꯏꯕꯒꯤꯗ ꯍꯥꯟꯅ ꯁꯤ ꯇꯥꯖꯔꯒꯁꯨ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯖꯤꯔꯤꯒꯤꯁꯨ ꯐꯔꯝꯃꯣꯏꯗ ꯍꯥꯟꯅ ꯐꯠꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈꯤꯕ ꯑꯣ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯃꯔꯤ ꯃꯉꯥꯒꯤ ꯃꯅꯨꯡꯗꯗꯤ ꯆꯥꯎꯈꯠꯆꯔꯛꯏ ꯑꯗ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯀꯔꯝ ꯍꯥꯏꯅ ꯃꯁꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯖꯤꯔꯤꯕꯥꯝꯗ ꯇꯝꯃꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯖꯤꯔꯤꯕꯥꯝꯗ ꯅꯛꯄꯅꯤꯅ ꯁ꯭ꯀꯨꯜꯁꯦ ꯑꯣ ꯁꯤꯒꯤ ꯀꯩꯅꯣꯗꯤ ꯂꯩꯕ꯭ꯔꯣ ꯒꯥꯔꯤ ꯅꯨꯡꯂꯤ ꯑꯗꯨꯝ ꯂꯩ ꯅꯠꯇꯦ ꯁꯤꯒꯤ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯦꯜ ꯄꯤ ꯁ꯭ꯀꯨꯜꯗꯤ ꯂꯩ ꯈꯤꯇꯪ ꯆꯠꯂꯒ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯀꯔꯤꯒꯤ ꯏꯔꯥꯡ ꯐꯂꯥꯡ ꯁꯦ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯦꯅꯦ ꯌꯧꯗꯦꯅꯦ ꯑꯗꯨꯒꯤ ꯏꯔꯥꯡꯒꯗꯤ ꯑꯣꯖꯥ ꯁꯣꯝꯗ ꯃꯅꯤꯡꯗ ꯈꯔ ꯆꯠꯊꯣꯛꯄꯤꯔꯛꯑꯣ ꯁꯣꯝꯗ ꯌꯧꯔꯛꯄ꯭ꯔꯣ ꯑꯣ ꯑꯣꯖꯥ ꯅꯛꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯕꯥꯃꯣꯟꯒꯗꯤ ꯂꯩꯕ꯭ꯔꯣ ꯕꯥꯃꯣꯟ ꯌꯨꯝ ꯑꯅꯤ ꯂꯩ ꯑꯩꯈꯣꯏ ꯈꯥꯗ ꯑꯃ ꯑꯋꯥꯡꯗ ꯑꯃ ꯀꯩꯌꯨꯝꯅꯣ ꯃꯣꯏꯁꯤ ꯑꯃꯅ ꯑꯔꯤꯕꯝ ꯑꯃꯅ ꯁꯥꯃꯨ ꯂꯩꯔꯛꯄ ꯑꯣ ꯑꯗꯒꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯗꯦꯕ ꯀꯔꯃ ꯊꯣꯛꯄꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯁꯪꯀꯤꯔꯇꯣꯟꯒ ꯇꯧꯕꯗꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯩꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩꯗꯒꯤ ꯑꯇꯩꯗꯒꯤ ꯂꯧꯏ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯀꯌꯥ ꯂꯩꯇꯦ ꯂꯩꯇꯦ ꯁꯛ ꯆꯣꯟꯕꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯑꯁꯨꯝ ꯀꯁꯥꯔꯣꯝꯗꯒꯤ ꯂꯧꯏ ꯑꯣ ꯑꯄꯣꯛꯄꯅꯤ ꯒꯧꯔꯅꯤ ꯀꯥꯏꯕ ꯇꯧꯕ꯭ꯔꯣ ꯑꯣꯖꯥ ꯈꯤꯇꯪ ꯅꯛꯁꯤꯟꯅꯕꯤꯌꯨ ꯂꯩꯌꯦ ꯁꯔꯨꯛ ꯃꯔꯤꯒꯤ ꯁꯔꯨꯛ ꯑꯍꯨꯝꯅ ꯒꯧꯔꯅꯤ ꯑꯣ ꯁꯔꯨꯛ ꯑꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯨꯞ ꯃꯩꯇꯩ ꯑꯗꯣ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯒ ꯂꯩꯕ꯭ꯔꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯩꯇꯩꯒꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯨꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯔꯥꯎꯕ ꯀꯥꯗꯤ ꯇꯧꯕꯤꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯍꯔꯥꯎꯕꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯆꯍꯤ ꯃꯔꯤ ꯃꯃꯥꯡ ꯇꯧꯈꯤꯗ꯭ꯔꯦ ꯇꯧꯈꯤꯗ꯭ꯔꯦꯕ ꯀꯅꯥꯒꯨꯝꯕꯅ ꯇꯧꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯃꯔꯅꯥꯏ ꯑꯣꯏꯅ ꯀꯨꯟꯒꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯄ ꯑꯣ ꯍꯧꯖꯤꯛ ꯀꯣꯂꯦꯖꯒ ꯇꯝꯅꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯌꯥꯎꯏ ꯑꯩ ꯏꯆꯥꯁꯤꯡ ꯑꯗꯨꯝ ꯀꯁꯥꯔ ꯖꯤ ꯁꯤ ꯀꯣꯂꯦꯖꯇꯒ ꯇꯝꯕ ꯌꯥꯎꯏ ꯖꯦ ꯁꯤ ꯀꯣꯂꯦꯖ ꯇꯝꯕꯗꯤ ꯑꯥꯗ ꯁꯤꯜꯆꯔꯗ ꯂꯩꯔꯒ ꯚꯔꯥ ꯇꯧꯔꯒ ꯂꯩ ꯑꯣ ꯑꯇꯩ ꯑꯍꯟ ꯀꯅꯥ ꯂꯩꯒꯦ
anh này bu ấy cũng là bình nội nó sẽ mà thu không được rồi mà มันผู้อุ้มโดยการที่อคอยที่อาหารเนี่ยเราจะเรียนตาเลย hát sang họ จ้ามาไกลกันดีอะตัวคุณจ้าจริงจิบุลูกชายอายามบลอยเลยนะบร លោកសាទីខរកមកសាយបខរកលោកកានេះមកមក โอ้จ้าเว้ยวันที่อคอยที่ไม่ใช่ที่พยมปุ่มยาดก็ต้องจับปีจิบุก็ได้แต่จับปีก็ได้ cái bang mình đi cùng cái luôn không sao โอ้ลูกหงบ่มาดิบุ้งก็ดีเลยใกล้กุมบันนี่นะ anh này cái cùng อ๋ออะตัวกันว่าสมัยนั้นออโต้เจลิเช่ผู้หญิงเฮกต์พังอ่ะบร cái tôi sẽ mang cái phải โอ้อะตัวที่แกชูกันว่าต้องยังไงเลยเทรนอะตัวกันที่อ่างจริงทับบันจงมันก็ต้องรู้ใช่สิบ่ hắn cái gì cái khơi cái nó là bạc han ihan ăn xuống đấy anh cũng phẳng đấy rồi แต่ที่คุณกี่กันนู้นเลยบรอคอยกี่ลำปักเลยบรอไม่ใช่กี่วันนะ làm phát nó thế khơi cái là bục tôi xuống ระบุตัววัน là bao hết rồi บ้านแต่โอ้คือ อ่างจริงชันนะบังดี anh cũng cái gì lấy tiêu คนที่ลำดีมานั่งไกลเนี่ยตัวครับ làm thì mang cáiดูsao là bung cái gì tôi มาแล้วไอ้กษัตริย์คุณเด้อไอ้เราหลักษาบันนี้ไม่ใช่กี่ตาว่าคุณจินดาคอยกี่คุณกันอากุมบ้ามาเด็กลำยำนั้นมาร่างกายนั้นเลยบ้ามาเด็กไปสักใครนั่นก็เลยบีบ่าวรสุกันอากุมอมตั้งกัดปีบ่าวรสุคุณกี่คุณจ้าจิงกี่นาฮารอลสิงกี่ชานาบุงอามาช่วยเดินทำบีบ้าอะเด็กอามุคุณจ้าจิงกี่ว่ามังเลนอามาคุณจิกที่ตัวเองคงมันเด็กไอ้ตาดุมตรงนั้นไปรองกันนี่อะดูนัตตบะไอ้ยังมาทำมันเดี๋ยวมีอย่างคนละกันนี่สักคนละปีมาตุ้งนี่นะคุณจิกที่ลำบีกันใช่ที่ดีจีรีได้ทิ้งเฮเลยจีรีกี่เมนโรดนี่กันนะฮาวายอุตส่าห์เอาไปกี่กันเนี่ยมันบาดูโรดตัวคุณจิกที่ไปมุกโรดให้กันบอก GT road GT ไปหมด จีรีที่ไปบุกโรดมันบาดูโรดไอ้นั่นทันมังเรบะอะดูนักไม่ต้องทอลิโนจุขังเดียอะดูกี่ลำบีโคลาสทารินมาดูนมาตาบมาใจอันนี้องค์มามังเดเลยมาพิบัมดูดีลอยเลยนะโอ้อะดูนี่มาซิมาอุตสาหสิงห์daไอ้ไฮจันนี่อะดูกี่ใครโนดีกรามปัญจัยกี่เมมเบอร์กันที่ไม่ใช่นักการบังคับรอง lepas cái đi đừng ใกล้ cay ไม่ใช่ดีใกล้ เรียบตาบะ อันนี้ฮันที่สุดก็เล่นนั่นดิฮันเดอร์อันเดอร์สุดตรงนั้นดิฮันเดอร์ที่ไม่ใช่กว่าตานะเจ้า โอ้โกตาดะ esi ko ta oi kre เยชิวอีกแล้ว akum ji esi ko ta oi ki ba แต่ที่กันโน้ชีกี่บักฮันจิตดีไม่ใช่งักเดินนะทรอ mi ti ni am คุยมาฆ่าเดินคุยชี้มาฆ่าเดินคุยน้ำมันสุดรวยนะคุย น้ำสุดแต่ที่ไม่ใช่กี่มรดกดียาวเดินนะทรอ ti ma ka jam de โอ้ไม่ใช่สิ่งตรงงานอะไรละก็บักฮันกี่มนุษย์เดาอุจจาระสุไม่ใช่สิ่งตรงงานอะไรจะละก็กันโน้ตตัวเนี่ยบะ ti ria de pun ba โอ้ GP เรียดีปุ่นบะ ปัจจัยก็จะพูดแล้วก็ กันโน้กี่คุยกี่ปากกาบิลดิ้งกันดีอุจุพาวที่แกอุจจาระเลยดีบริ da le im sa la ta so pura pura ma kha เอกสารวิสเมนว่าจะแกยามเลยกี่บักฮันดา คุยบางครั้งเราที่จะอ่านบีได้ว่าจะคุยอันนี้เอาหุ่นไปเลยก็มันก็น้อยเรื่องที่โตๆก็ไม่ขยัน โอ้โอ้โอ้ ฮะ ko ki jiao de ของรุ่นมันจะยาวเลย โอ้หงดกคิดชัวคุณจิกที่หงดกพวกนี้กันดีขยะขันน่าบิรมรอยนะ ที่ขนาดไหน ขันน่าเราเลยบอกจิกขังเนี่ย ba kha ni na fa ye na จะ ha ni มาไม่ได้ จัดคิดบ่จัดคิดบ่จริงอยู่หงจินดิ่งมันเนี่ยบ่ อันนี้เขาจะชี้เรื่องนี้ลำเลยแบบแม่ยาวเลย โอ้จีรีลมตะกี้ irang ki sine kre pa ba อิหร่านจุพบ่อะเดกันอาซัมสกัดดีมารินจุเลยฮันดักโทคิวก็เดชีนอยมณีปูร์นั่นเตกายนี่ก็เต้านะเต้าตัวอะเดยำนุ่งไงไว้วันนี้ว่าจะนุ่งไงจะงานมาตำเราจะเลยจ้าจ้านุ่งไงจะชีนี่อะเดหิงกวนจีไม่ใช่เนอะ youtube ta yang view monindro kon samai na ไม่ใช่กี่โลไม่ใช่เราการีทาริโนโอ้โหสังเบียลูกครับนั้นมาทำลุยสิเลยนั่นตระก็หกลิโรโอ้หิงกวนก็ยังพัฒนาสิตุเรียนของบ้านนี้มาสิมาดียังนุ่งไงจะกระบักขันกี่วันน่ะโอ้ ha ni yang ni sa ja ri bo มุกมานุ่งคราก็มุกจังสินจักร